Democracy ki mahutta dictatorship na mahut sinnaba BJP na luching malengak asina hotnarabra haina Congress Legislature Party gi luchingba okram ibobina wahang hangba galoina na tawningba ta tawba lengak asi thamkisira haibadu miyam na lepiro haina paujelakle wafam asi Income Tax Department na All India Congress Committee ge bank account sing thingzin kibaga mari laina na Imphal gi Congress bhawan da pangthokpa paugi mifama madahana gi Chief Minister asina phongdokhibane ibobina makhatana election gi matam lauthokadaba tha amarom watlingai matamda political party amagi account khudingmak thingzin bahaibase laibak asida mamangda amukta thokhidriba thodokni masi paliba lengak asina lakadawriba election asida maithiragani khangbadagi atamna Congress Party da tawge yauna chatharakpa thawongni hainasu BJP gi mathakta maral sikhe paugi mifamadu da sarukyakiba Manipur Pradesh Congress Committee gi President Kaisam Meghachandrana Income Tax Department na AICC gi bank account sing freeze tawsinba asi election ga mari laina na paikhatkadaba thabak thauram sing amata tawba yadana basinba thawongni lakadaba election asi ga mari laina na BJP khaktabak thabak tawgani atopa political party amata thabak tawhalloi haiba wakalon asi laibak thibani haiba wafam thamladuna AICC gi account ta yauriba senfam asi party asi bunung sibiba miyam amadi MLA MP singna donate tawrakpa senfam ni Income Tax Act ki section 13A gi matungina miyam dagi mating oina pirakpa senfam singde tax exempt tawi haiba wafam lairibani haina su phongdokhe Democracy si amuhan thamaro si dictator taurga si Manipur su hore na dictator nghaktani press ki sinau sing kanam ta freely maybe suggestion oi bi ai or constructive suggestion oi bi ai kan or natraga observation comment oi bi ai kanam ta freely pibang ammi braba sina sumai sum tawsalaga di ganatantra le khadraba Ganatantra laira oi dobogi manba amna elected government local body sibu handakta gram panchayat ki du administrator ai khara layer di ko ekai kana ba election taw matam ma paisa tingnam ni MLA su adum appoint taw thu ase ka who knows money of the people, the contribution from the people, the contribution from the members. Masigi contribution. Sibo. Lainga kasina loina lorani. Hai na being the loina close the orgai koji election ya holoi the bagi mong se hoji laire. How can we do elections in such a situation